Malim Sinba Thungna Pangthok Nabagum Ngasi Manipur Dasu International Women's Day gi Thoram Pangthokre Reservation Yaudrubasu Nupi Sing Empower Tawe Ngamgani Haina Governor Dr. Nasma Heptulanan Manipur Nupi Sing gi Pugning Thogatkre Numit Humni Tupna Chathagadaba International Women's Film Festival 2019 Ngasidigi Palace Compound the Labor Manipur State Film Development Society gi Auditorium the Hokre Malim the Maming Chatlaba Loktak Pat Tamahosagi Kalkai Tarakpana Pat Aduki Fibam Sokchi Lakpadagi, Yelhonga Sing Mutsi Lakpatanatana Pat Asida Tang Duna Hingliba Karang Ithatki Kunja Sing, Awaba Mayok Narehari. Amasung Ana Layang Sang Sing Luna Natambugi Tangdam Naba Kaya Kal 2018-19 Gimakok Matang Takribasingda Manamathum Yentokre. Ma'am Kurumzari. Adam Ning Video Impact News ni ay Kangan Bam Thuino Henbi, Hausi Pungja se Phabugi Maruiba Pausing, Miam the Pizzari. Malim Gimapum Sin Bathungna Pangtok Nabagum, Manipur Dasu Balance for Better, Haibatim da Malim Ginupi, Oibi Singi Numit, Paksana Pangtok Nari. Manipur State Commission for Women, Amasung Social Welfare Department Nasunduna, State Kitakta Pangtokiba Thoramda, Governor Dr. Nasma Heptulana, Reservation Yaudrubasu Nupi Singbu Empower Taubangamgani Haina Manipur gi Nupi Singbu Pukning Thogatki. Think Equal, Build Smart, Innovate for Change Haibat Timda Hotel Imphal gi Sangai Hall the Pangtoki Bathoramada, Governor na Makatana Nupi Singbu Tonganba Reservation Amagi Makada, Empower Taunana Bohonaba Nupi Singna Pamde, Nupi Singbu Empowered Taugi Hairabadi, Nupa Amasung Nupi Anigi Marakta Hiram Kuding Makta Manaba Meeting Amatamba Matoktai Haiki. Nupi Sing Namaning Tamna Yumdagi Toktuna, Koiba Langbana, Nupi Singbo Empowered Oire Haina Lobayade. Kunai Amada Nupi Singbo Hantana Yingbidaba, Nupi Singi Apamba Amadi, Wakalol Ningtina Tabiba Amasung, Luhong Labamatung Damapuroibana, Nupi Singbo Ikai Kumnaba Piraba Matamda, Nupi Singbo Empowered Taure Haina Lobayai Haina Funtoke. Thoramaduga Mari Lenana Manipur de Ladyba Chingamasung Tamgi Ima Lup Singi Luchingbi. Amadi Lamdam Asigi Togdo Wato Kayada Luchingduna Lakibi Ima Kunda, Governor Amadi Chief Minister and Birena Kudol Piduna Ikai Kumna Bodki. Luinana Prime Minister Narendra Modi Nanupi Singbu Yaifanabagi Damak Paikat Kiba, Beti Bachao, Beti Parhao, Bumai Park Nanabahonabada, Achobu Togdang Lokibi, Mui Singdasu, Manapiduna Ikai Kumnaba Utki. Women of Manipur are financially empowered, but still there are cases where there is violence against women and children. And I'm happy that the state government is taking care of that. Even without reservation, we can empower women. Our Chief Minister sitting here, he is a political leader. If every political party decides to give representation to women, I don't think we will ask for reservation. We don't want to come under a banner that you have come as a reserve. I never came through reservation. I fought my way up. Thoramadu Saruk Yakiba Chief Minister Nongtombam Birena Hai, Nupa Masungnupi Anigi Marakta Thong Mana Handuna Chap Manaba Togdang Amadi Pida Pinabagi Pandamda Thoram Asi Pangtopane. Manipurda Lengak Sembada State Ki Thak Amasung Autonomous District Council Gimihut Singda Nupi Yaubagi Chang Yamna Nemli. Adubu Municipal Council Nagar Panchayat Amadi Jila Parisat Ki level Dadi Nupi Singi involvement Yam Wangna Lady Haina Chief Minister na Fungtoki. Luinana Prime Minister Narendra Modi na Luchingba BJP Lengak na Nupi Singbu Hena Empowered Taunanaba Nupi Singda Ehenba Power Piri. State Asidasu Women Commission Amadi Child Rights Commission Lepalitana Thabak Paikhatli. Luinana Manipur gi Nupi Singna
हौरकपदगी हौना खुनाई असिबु अचुंबा माइकैदा पुननबा होनबदा लौरखिबा थौदांगसिंग मखा ताना लौबीदुना खुनाई असिबु अचुंबा लंबीदा पुननबा होनबियु हाइना अपील तौखि। फत्तब इमा अमा लैबदा इमुंग द मसिन मनाव काइनी अफबा इमा अमा लैबा मतमदा इमुंग द पुनमक पृथ्वी की जाति सिंग मरत फिदम निंगाय ओइबा इमुंग ओइ अदुना इमा सिंदा अखोइना असी नसा मोय ने रिक्वेस्ट तोकदबसे असी लैबा ngak पद यावलबा खुशी नखोइ नसानी मपान लैरिबो सिविल सोसाइटी लैरिबो छात्र लैरिबो सिंसु नखोइ नसानी नखोइ नसा अमदना हेन लुमना येंबा नसा अमदना हेन लुमना वाना येंबा यादे इमा अफबा हाइबदुदि बैलेंस येंगदबनि अखोइना सोइरे अखोइदा सैगदबनि मखोइना सोइरे मखोइदा सैगदबनि अदुना मदुगी वाखलोन मदुगी फिदम निंगाय ओइबा वाक खरि लंबी दो ngasi phawbada manipur gi ima singna kaidan lai nupi sing haibase akhoi bu mirol lakudagi hona wana lakchurba mirol aba matung ga khoi se sangsar da tho matung ga samu saunu ba senarak da su saunu matung ga samu ahin tumdana laten bare ponong ngai ga senari bi ima singni madugi respect madugi izzat akhoi mepung khudi mang to bom thoi All Manipur Students Union MSU gi Women's Wing na susinduna DM College campus level loop asigi head office ta Women's Day gi thoram pangthokre. Thoram aduga mari leinana MSU Women's Wing gi convener Bidyarani Nongthombam na phongdorakpada nupi oibi sing da chatharakpa miyot minai kaya asibu thengnanaba amadi lamdam asigi ima singna loriba thodangbu ikai khumnaba utnanaba gi wakhalolda thoram adu pangthokpani haina thamlakhi. कोई नुपीसिंगसिगी होजिक मयामना सक खंगनरकपा हाइदारे खरा वालकपा खोलकपा दगिदि अखोइगी नमजा नमथेंगनबगी चांग हेंगलकपा अदगी नुपीसिंगसिगी मागी ओनरसिंग हाइदारे को खरा हंदरकपदौना तौरइबसिंगसिंगी खरा खितंग कनो तौनबा एमसु वुमेनसिंग नसिलग इमासिंगसिबु ओनर तौजरगा मयाम लेबाक मयाम खंगना इमासिंगसिगी मोइगी थौना लिंगजेल पुनम अखोइना खंगी हाइबदो ताक्सनिंगबगीदमक्ता ngasi वुमेन कनो डे से पांगथोकसबन Kanglei Imalup Kilnasu Malemgi Nupi Oibi Singi Numit Thoram Pangthokre. Major Kuldaleba Manipur Press Club the Pangthokiba Thoram Aduda Kilgi General Secretary S. Memcha Laimana Nupigi Numit Asi Atopalebak Singda Pangthokpaga Lamdam Asida Pangthokpaga Kenabakaya Lay Haikibaga Luinana Atopalebak Singda Pangthok Nariba Asina Suri Nomli Nupi Singda Ot Naibagi Mayoktani Lamdam asida pangthokliba asana miyot minai nanglaba amadi nupi singna mayok nariba chaitheng sing asida yumpham oiduna pangthokpani haikhe. Atai malemgi leibak singda pangthoknariba asiga iramdam kanglei khunaida pangthokliba asiga yamna khetnaba lei. Kanglei khunaida pangthokliba ase miyon minai nanglaba miyam amadi nupi singna mayong nariba chaitheng singini. Kanglei khunaigi nupi ima singna laingak londa yumba londa senmi londa macha masin singbu nakonduna mithoi mihen ba khotnabada sana khotnabada nat ki chanaron ngak ne hingnaba khotnabada leiriba singthani ngak oiba thauram singi damak malengi leibak singna ikai khumnaba uliba asigi damak chauthok janingai oi ima leibak na yai phare mikap thoklasi kanglei khunai gi chanura. International Women's Day Palan Numit Kamari Lainana Iramdam Asigi Nupi Oibi Singda North East India Development Party NEIDP na thokpa chirol amana ikai khumnaba ulakli. Luinana Malemgi Ma Singh Amadi Nupi Singbu Awang Bathakta Thankanaba Honaminasi Haina NEIDP Central Working Committee ki President na thadrokpa chirol asana makhataraki. International Women's Day Kamari Lainana BJP Mahila Morcha Manipur Pradesh na sinduna Mahila Sammelan Haina Haiba Thoram Ama ngasi Bhaigi Chandra Open Air Theatre da pangthokre. Sammelan asi lakadoriba Lok Sabha election da BJP na mai paktuna Prime Minister Narendra Modi bu amuhana India gi Prime Minister ohena ba pandam da pangthokpani. Nasi karigidamata
अखोई मुद्रा स्कीम हौतुई मरोइना रुपी ओबिसिंग ता अखोई ngasi मुद्रा स्कीम से मेनली फोकस तौर पीरी करिगे दमकता पोफम फंबी दुकान फंजबी खुदिमक से लोइनमक्ति याय अदु अखोई फोकस अयाम पीबदी अखोई इमा इबेल सिंह पी हाबसे इंडिया ने इंडिपेंडेंट फगबा अदु मणिपुर दना अखोई स्टेट वुड फगपदगी करम सरकार लेरमी सरकार कनागिनो कनाना पालमी मतम तुदना करी तौबीदे हौजिक करी तौबिनो हाबदो खेनबदु प्रजा म्याम जज तौबियो नुपी समाज दा मोई सिबु करमबा अखोई एनवायरनमेंट से मोगी दमकता अफबा क्रिएट तौरगा मोई सिबु चमाना बाखोगी ओपनिंग अम पिबिरगा मोगी दमकता तौबम थोक म्याम पिबिरगा आना लेरमु थाके मोनो वांगन गबदुगी दायित्व से अखोई प्राइम मिनिस्टर नरेंद्र मोदी ना एक गसी मनी माना प्राइम मिनिस्टर कदी थब थोक म्याम तौरिबा बेटी बचाओ बेटी पढ़ाओ B Company 38 Assam Rifles Samasung All Manipur Nupi Marup Sekmai Area Committee na punna khutsam naduna Malemgi Nupi Singi Palan Thoram Pangthokre Loitang Khunau Spinning Mill de Leiba Assam Rifles Post asida Pangthokpa Thoram aduda Sarug Yakiba Tongan Tongan ba Khulgi Maira Paibi Lup Singi Luching Bi Singda All India Students Federation AISF Manipur State Council Amadi 38 Assam Rifles ki Maikaidagi Achamba Khudol Pot Piduna Ikai Khumnaba Utki Bisnupur District ki oina sung asi International Women's Day gi thoram District Administration Bisnupur na sinduna Bisnupur Mini Secretariat DC Office Complex ke Panchayat Resource Center da pangthokre thoram gi saru koina Beti Bachao Beti Padhao ge Street Corner Campaign ama Balance for Better haiba theme da District Administration amasung NYK ga khutsam naduna sinduna Panchayat Resource Center da gi Bisnupur gi DC na lamthake Numidasi Chandil District asu pangthoke District asigi Indoor Stadium da thoram adu pangthok kibani haina chirolamada khanghalakli International Women's Day ge thoram asi Hyanglam Wabugai Tera Pisak YDC Club ki Community Hall dasu Chingtang Women Development Association Manipur na su sinduna pangthoke International Women's Day Gamadi Lainana Manipur Commission for Protection of Child Rights ki chairperson Sumati Bala Ningthauzam da 100 Phenomena C of India ge mana pirakle ngarang India National Bar Association na sinduna New Delhi da pangthokiba thoram amada mana asi khutsinakibani hairi Numidhom Nichum na Chathagadaba International Women's Film Festival 2019 ngasidagi Imphal da hokre Federation of Film Societies of India Eastern Region Film Society Manipur amadi Manipur State Film Development Society na punna sinduna pangthokliba Nupi filmmakers singtagi oiba International Film Festival asida Kazakhstan Tajikistan amadi Bangladesh ki khangkalaba film Nipan uttuna lamdam asida leiriba naha oiriba film bu pamjaba nupi singbu pukning thauganaba honagadori Festival asi Augdopagi Thoram amang asi Palace Compound laiba Manipur State Film Development Society gi auditorium da pangthokre Thoram aduda lamdam asigi sangnairaba artist Yengkhom Roma Devi Art and Culture ki Commissioner M Lakshmi Kumar Film Society of Manipur ki President Meghchandra Kongbam yauna lamdam asigi sangnairaba filmmaker amadi artist kayana sarukyakhe ngasidagi festival hogdokpagi numita Kazakhstan gi nupi filmmaker Aizhana Kasimvek ki film Su amadi Tajikistan ki Sarafat M Arabova ki film Tasfiya Su utki Tibigi hidana ba lamjemnasda Tanaba yaba film the Putono Wakando di Tangwa Librane and Kanjay Amato Wahasi Kabak Sabata Yabanate, only young things ba Kadu young Kana, Akan Pan Mongoloina, Madu the Tapsit Tauragada or Gadani, Husiam talent like Raba Naktani, Quena, Kujang Bawatpa, Adugumba, Yamnamashita Ragadi Tawidilla Machawa, Venina Machine Hingbayata, Yamasule, Kabak Tawanataba. Ning chang na tawragadi akhoi nupi sing si sumayam gi danaba sida
थोरक्पा यावबा डायरेक्शनदा करिदा लोइना यावबा ngamne ne thajije. Design and development of innovative leather lifestyle products in combination with ethnic textile material and natural fibers haiba lamda nongmagi oiba workshop pangthokre. Awang Nongpok state sing da fangliba textile amadi rubber gi pothok sing asiga punsinduna puthokadoriba anoba makhal gi leather lifestyle pothok sing asigi oiba common facilities center amasu hangtokre. CSIR CLRI Chennai amadi CSIR NEIDT brands lab Lamphel Pat na punna khutsamnaduna Lamphel da laiba CSIR loishangda pangthokiba thoramadu da laibak asigi tongan tongan mafam dagi lakpa lam asida haithoi singthoiraba kayana pothok sing asi sizinaduna senthok lambi laiba hena laiba ahenba pothok karam na puthokadagi haibagi matangda wafam kaya thamnaki. Ana layeng sangsing lu nana thambaga mari leinana pangthokpa athoi ahen tanabagi thoram kayakal 2018-19 da makong mathang takraba layeng sangsing da manamathum yenthokre. Sel tingdaba lenga ki hospital sing thadoktuna miyamna sel changna lanai hospital sing da ana layeng liba asigi maram lenga ki ana layeng sangsing da mathok tawriba singna khanthafam thoi haina health minister L Jayant Kumar na phongtokre. State Health Society, National Health Mission Manipur na sinduna Jennings Auditorium da pangthokiba thoram aduda changdamnaba asida makong mathang takraba District Hospital, Community Health Center, Primary Health Center amadi Commendation Award yauna tongan ba award kaya khutsinaki. Chahi asigi oina District Hospital gi changdamnabada Thobal amadi Churachandpur na point manaduna ahanba mana oina lupa lakh kunmanga gi mana phangkhe. Community Health Center gi oina Wangoi CHC amadi Mau CHC na punna point manaduna lupa lakh tara lising humudra manga gi mana phangkhe. District kudingmakta leiriba PHC sing changdam nakiba aduda Bisnupur gi Thanga PHC, Churachandpur District ki Bahiyang PHC, Imphal East ki Andro PHC, Imphal West ki Kurkul PHC, Sanapati ki Tadubi PHC, Kangpokpi ki Cycle PHC, None ki Khokpum PHC, Thaubal ki Wangjing PHC, Kakching ki Wangu Laifam PHC, Ukrul ki Jasami PHC, Kamzong ki Fungyar PHC, amadi Chandil ki Komlathabi PHC na lupa lakh ani ki mana phangkhe. Mana sing asada natana tongan ba na layeng sangsing the commendation award sing su khutsinaki. Madu tawriba doctor angangsing yana tawriba khil post ay yaning de vibe tai asmi je tak kyang bo pro hui to hui veterinary department hui hita kap la pe tai te mi ru ain chuko sanga aina ande na khalle he nati tadre hita kap to do kma yam nuksina my family mi do na magi heng manau do admaina magi heng ma do admaina to feel to ga ba yam nuksina nan bi wari sa sa hita kap ba ge hita to kap do effective o do man ba alo shueng ji ing de man to do ga to mi ngam bu khum te mi hang yu tak te kai bla jo hai de bakting ching ga kai lo kham de pakau kap pe ben adu phado man de adu gum pot se mase akhoi na khare he na yam yaw bu dom tai ai na hydrogen man kham ngau te ne ya me am to bi to man da sum hale chum palla ba du ne adu ya ga sing mi sing je khara akhoi le na ishan le be jaga da kitang akhoi su correction to no bonus India gi tongan ba state sing de ladiba town sing lu nanba tanahan bada North East John gi oina Thobal na makok tarakpada Thobal gi miyam na harau tayamba phongtokre. Thobal Municipal Council na Swachh Sarvekshan 2019 gi North East John Cleanest City Award fanglapagi nungaiba phongtokpagi thoram adu council adu na sinduna council adugi conference hall da pangtokhibani. Climate change reporting haiba hiramda ngarang dagi hauraga chatharakiba lamdam asigi paumi singi oiba state level media workshop ngasi lotion kre workshop lotion baga mari lainana ngasi loktak pat ki mayai da leiriba Manipur gi amata ngairaba island karang khulda paumi yauna Directorate of Environment ki official amasung lamdam asigi saknairaba laikhidraba senior journalist Kelen Thokchom gi trust member singna field visit chatki
Field visit asigi saruk ama oina khul asigi khunja ngami singna hingliba punsi mahing amadi climate change na pirakliba chaithengi matangda report sing lokhi. Khongchad asiga mari leinana Karang Island Development Organization gi President Salam Khedana Malim gi oirakliba climate change na maram oiraga chahi kharagi mamangda Loktak Patal leiramba makhal kayagi yelhaunga sing nongmonomagi mutsilakle haiki. Nambul yauna turel kayagi chen tharakpa phatta haudi singna Loktak Pat ki fibam hena sokjel hale. Masida natana Loktak project amadi Itai Beres nasu Loktak Pat ki ecological balance kaitharak nabagi machak ohele haiki. Oirakli ba fibam masida ngasi fauba khunja singna aphaba thangnanaba ising thakpa phangdabagi awaba mayoknari. Water supply scheme ama fauba leitabadagi angang amasung khunja sing toina diarrhea, dysentery, typhoid amadi apat apomgi layong makhal sing toina thengnari. Fresh water lake ni haina mingchat lobagi mahutta nga fabana sinpham oiba khunja singna thengnari ba awaba sing asi kognanaba lengang na athuba matamda apaba ising phanghananaba hotnabiu haina mahangna lenga ki pukning chingsilakli. Isingja khwai upai leitamini se kandami to isingja physically filter tor thakpa ngaktani adu atopati bottle dan tor supply tor tana khoi thakpa yabi khudung chaba khoida leite adu economic condition jina adu maksu leite adu khwai gi maroina Karang water supply scheme ji fail oire 2006 ki mamang adai da hairibu Karang water supply ji phajana run tor me ji fail oigre aduna maram ora kanda hojiba oiri oibisina maram ora kanda khoi isingi problem ji adu ki mati isingi laina sing mayam thokle contamination to ising thawu de gi akhoi gi laina tina gi mayam gi problem mayam leire usi Karang ji da khong ha gi sang yamna wangpa de gi suppose akhoi gi contamination to ising takchelura kanda ko je kai mam laina mathong khangde e je na bade adum factor na bai changji adu ki mati wang hai dar usi health ki problem se Kangpokpi district headquarters manaktagi NSCN reformation faction gi Kadar Singh ni chingnaba singna phakiba National Highway 02 Imphal Dimapur gi lambi semba yawba sinmi ahumbu athuba matamda thadokpira haiduna Imphal East ki Yairipok top chingtha ngabong kaithelda miyamna wakat mifam chathakre Ningsingba yabadi Yairipok top chingthadagi Konjengbam Temba Khuman Them Gopen amasung Sagol Tongbadagi Sinam Bizoi hairiba sinmi ahum asi tha asigi tang tarukta Kangpokpi headquarters amasung Jagaubung village maraktagi phakibani Makhoi ahum asi Imphal Dimapur lambi sembagi thabak pairiba Bharatiya Infra Private Limited ke sinmi ngaktani Top Chingtha Youth Progressive Organization Apun Banupi Khunai Lup Yairipok Top Chingtha Amadi Lekai Miyamna Punna Sinduna Changsan Kiba Wakat Mifam Aduda Maralaizada Basinmi Singh Imung Manungi Awaba Yengbiduna Athoba Matamda Makhoibu Thadokpirau Pung Kunmarigi Manungda Thadokpiraktaba Tarabadi CSO Kayaga Luinana Makhatana Akan Bakhongjang Changsanaba Sem Sare Haina Lengaki Pukning Chingsilakli Delhi Police Recruitment Board ki Constable Launabagi Medical Fitness Examination the Saruk Yagadabalamdam Asigi Candidate Singi Fitness Examination Lakliba Tang Tarani Thoida Anisaba Battalion Manipur Rifles ki Unit Hospital da Pangthoklagani Hari Education Minister Thokchom Radheshyamna Lamdam Asigi Kanalizadraba Ima Ibel Iche Ichal Singbu Nungsina Luna Chana Tausi Haina Pausel Pikre Hairoki Salungfam Kang Yambim Lekolda Hairok Kendra BJP Mandal na Sinduna Pangthokiba Hairok ke Awan ban numit ki Thoramda wafam asi phongtokibane Thoram adugi saruk oina mafam adugi ahal oiraba oirabi sing kanalaizidra banupi sing da khudol pot tamki Matang sa break kamalawzage break ki matung da 182 Battalion BSF amasung Mafau Police ke apun bakangbu amana tongan-tongan ba nongmai singki kapa yari ba maru kaya fagat pangam kibagi pau amadi Manipur amasung ngalim ki tongan-tongan ba ipau sing puduna laksage Impact News Meeting taduna lebio mayama amuka na taram nokjari bulletin asigi makhata ba pau miyam tapizari BSF CI Operations Manipur 182 Battalion BSF ke GSL amasung Mafau Police ke apun bakangbu amana Mafau area ge culvert amadagi tongan-tongan ba nongmai singi kapa yari ba maru kaya phagat pangamkre
Chingda base toba UZ Kadar Karana Mapau Imphal Main Road Taleba Culvert Amada Kutsukulai Kaya Lord Silamle Haibagi Akaknaba Pau Pangbadagi Security Force ki apun batim amana ngasi ayukpung Mari Makaidagi Taruka minute nifu mga fauba mapam aduda thi humbagi thabak chathabada bag ama phangkibani bag aduda kapa yariba 7.62 mm 41 AK 7.55 mm 22 9 mm ama 5.56 mm taruk 7.62 blank cartridge ama AK blank cartridge ama WRA 53 M1 carbine manga SLR magazine ani country-made small arm magazine ama Chinese hand grenade ama antenna yauna wireless set ama PPT ama amasung opium gram humbudra phagatki Pagalaba polam sing adu Mapau East Police Station da sinakibaga loina na hiram asigi matangda FIR ama chankre hari Ngasi numidang wairam pung mari makhairom tabada polo ground maningda leiba Manipur People's Party MPP gi office da Chinese hand grenade ama thamlamle Bom leire haiba pau hek phangbaga athubada bomb squad single loinana Manipur Police ki kangbu ama laktana bom adu lokthokhe Thogdok aduga mari leinana MPP gi General Secretary Hayes Gitazen na phongtorakibada bom adu chahi kuntra dagi kuntra manga rom gi chang oigadaba sakhangdaba nupa amaga nupi amagada mahaki office ki kada changlak-tuna thamlambani haike Mahana makata na haike bida thogdok asi kari maramgi damakta chatharambano matungda asigumba thawong sing asi kanagumba amatana chathabigano haike yam nuaitaba yamna lebak thiba thodoni normally khoi adum office ki thauji khoi adum 2018 gi February date 4 dagi anoba election ama tor matungda president anoba khalam matungda kasi bawda function phadana tawraga hadi MPP si amtang phagalagadi haina khoi kan hona judur lakpani moi nupi masa amaga tamsa amaga yam thurai ka changai normally mausa adum aidi kana biro na hanjarubani khoi ga yam thunoi sanaga dawuni khoi thamjarmi posak si mahan basu yaro ta phane khoi any moment amda korkhon lakbi ga dawuni hairaga akano wakra sum hai hobi ai kari oi biro na hango table thamba posini hana parla khai pai dare ko kari gumba lejari office BR sing na miyam gi thok thok matam da pen pen da lebiragashu do koi party thong law hang thamjari tamina ra kan koi puna khamina ba yai khanani mo yawbiragashu khana bitan jam haitare ko yenjaningi ko yaraga di sung mathabuk si ko matung law to widana ba damukta MPP site tagi hambal ko saujari lojuna amtang di nuksi bidana chira ba leba ki issue si dai ko MPP na kamjaba thodang khar logjagen ko hona jabani ana hona jaba jigi tangak si dai da sugumba aki khang thon mi ba sa widana ba damukta ai appeal tawjari Kashmir gi Pulwama da terrorist group Jaish Mohammed na CRPF ki mathakta suicide attack chathakraba matung maralaizadraba mahi tamliba Kashmiri naha amasung lalolba kaya mainland India ki state kaya da minai nanghan kiba asi India na Kashmiri singbu nungsiba ngamde haibadudi mayek singna takchare haina lalholo Revolutionary People's Front na hairakli Aina thinkraba lalholo basina thadorok pachirol gi matung ina loilam lengak na international community da Jammu and Kashmir Manipur yauna wirsi lamdamda chathariba sing adugi matangda pikiba tayonaba commitments sing aduna double standard tawre haiba takpane loilam santokpada halingba leitraba leipak asigi luchingbadagi hauraga lanmi amadi chenaba khudingmak nongmadi chairak phangloi hainingai leite hairakli Maharaja Bodhichandra College ki nauna saba departmental room manga ngasi higher education ki director W Malimnganba Jengleina sangakre Palace compound laiba MB College ki nauna saba classroom sangabagi thoramaduda college asigi principal Dr M Chandra amadi college asigi oza singna sarukyaki colleges kumba karigumba si improve tawna se koina ministry MSRD dagi entirely depend taweba auna centrally reserve scheme se asigi khada one of the components is infrastructure improvement asida koi college ki su infrastructure improvement ki khara thungmadagi koi classroom khara saba aduna asigi se koi ki faculty ki room oibani khangde classroom oibani khangde NAAC nak anam lay adugi score siya improve
Kanglaipak Communist Party People's War Group KCP PWZ amadi Catholic School Authority anigi marakta chauna muknaba thokliba asi athuba matamda waroisin ama purangnaba School Authority na honagadabani haina Maoist Communist Party Manipur na hairakli aina thingkraba lalholuba sina thadorakpa chirol amagi matungina muknaba asina maram oiduna pamdaba thokdok thoglaktuna mahairoi singda sogapan yauraklagadi mangzagadoriba asi mahairoi sing khaktani Thasigi tang tarama thoi Paubada School Authority amadi People's War Group anigi marakta yasanaba puraktragadi tomina yengduna leithoklaroi hairakli Thawal amasung Kakching Districta Lok Sabha Mikhal Niyom Chumna amadi voter amata chithadana vote thadanabagi pausel santoknaba auto rickshaw ama district election officer Thawal gi office ta khongsan khre February 10 fauba district ani asigi constituency singda chathagadaba Khongchat adu Thawbal gi DC Haubam Rosita na lamthaki Khongchat adu systematic voter education and electoral participation gi makhada chathabani For Aided College Association na Changchalak Pachara Henbagi Khongjang da Saruk Yakiba Association asigi convener Salam Chandrakumar Masa Sonchilak Padagi Ngasi Police na Lokhatuna Hospital de Pukre Aided College Mari SK Women College Waikomani Girls College South East Manipur College Samadi More College bu full-fledged oina lengak na lokhat pidabagi mayokta tha asigi taretagi Khongjang asi changsilakibani Panbayai, Haukiba English ngani tarani pangi Mars ko nipanda chathakiba State Cabinet mifam amana Aided College tara full-fledged oinanaba khanakibani. College tara asigi manungda khongjang changsiliba College mari asi nathairaga College taruk full-fledged oina lawsan kibani. Thawong asibu yaningdaba fungtoktuna lengakna chapchana College mari asisu full-fledged oihanabagi demanda chakhen khongjang asi changsilapani. Sandang Khong Khulakpa Water Supply Scheme ngasi fauba loisindabagi thawongda khoisaunaraba Sandang Khonggi miyamna Manipur River gi ising oina thaksarage scheme asi lokthokpiro haina pendaba phongtorakli Besnupur Public Health Division na Sandang Khonggi akoibada leiba yum Janipan Rom Toti ising phanghananaba pandamda sakiba water supply asi miyamda ising pibagi mahut hena khoisauna hale hairi Tengnopal District ki manung chanalaiba Lunazang Village da thokiba maihaulang poki thokdok amada ugi yum ama maina tumna chakre maina chakraba yum adu khul asidagi mangsat vaite chahi kunipan suraba mioi asigini hairi thokdok asi ngasi ayu pung 12 rom tabada thokibani Kakching Fire Service ki kangbu amadi khunja singaloinana mai kannana bohanaki adubu lambi gi khudong chadaba mayoknaba amadi ugi yum oibana kanba ngamkhidre hairi Thaudo asida yumgi potlam sing loba yaw yadana chakibagi mathakta imung asigi oina hauze bosemne loba class 10 examination thariba mahiroi amagi admit card su mai chakpada yawkhre hari Amaromda mai hau langpok thorakpada miyamna thengnariba awaba si kongnanaba athuba matamda palel area da fire substation ama thambinaba mafam asigi miyamna Manipur lenga ki pukning chingsilakli Ozagi sinfamda matam kuina thaugal tauram labi aibi and nungsitombi na iba maitai paurau khara haina mingthon balairik ama ngasi fongkre Sagolban Tera Lokham Leira Community Hall da pangthokiba thauram aduda Yuva Puraskar 2018 gi mana phangkraba aiba Tongbram Amarjit na lairik asida yauriba machak singh gi samlapa wafam pathokibani Thawal District ki Wangjing Tentha gi manung chana tekcham dagi Kakching amasung Wabugai tariba lambi semba hokre hariba lambi asi ngarang dagi tekcham gi mapada nupi kaya thoraktuna lambi thingbagi khongjang changsan khibane matam kuina semdana leirakiba lambi adu ngasi khongjang changsilba singa contractor ga yanaba purakpadagi lambi thingbagi khongjang adu hantokhibane lambi thingbagi khongjang adu hantokpaga loinana lambi sembagi thabak hauki
Ukhrul district ta tha asigi tangmari dagi hauduna ngasi fauba chatharakpa Tasar Lura Fanit Festival ngasi Loser Ground da loisankre. Anganba matamdagi pangthoktuna lakpagum kumsi chahi su leptana anauba chahi gi anauba maru marang lokpagi thoram asida natki oiba jagoi isai amadi wa kabagi competition su tanaki. Ngasi International Women's Day gamari lainana myths, taboos, amadi menstruation gi matangda khunai miyam da lairiba wakhalol semtoknaba malemgi mafam khudingmakta changsiliba Breaking the Silence campaign chahi asigi oina ngasi hokdokre. Malemgi thakta award kaya fangkraba campaign asi lebak asigi state 13 da chawna mathau tawduna lairibani. Chahi asigi oina advocacy and governance haibathimda Nigeria gi Star of Hope Transformation Center amasung Turn Trust to Treasure haina mingthon ba NGO Singapore na khutsamnaduna chahi asigi June thadagi Africa lebakta campaign asi chathagani. June de thadagi chathagadoriba campaign asigi manung channa Break the Silence, Menstrual Blood is not impure, haiba kholauda English amadi Nigeria gi Yoruba londa training asi chathagani haina campaign asigi founder oiribi Manipur Ningol Ormila Chanamna phongtorakli. Hawzik sanabagi pau Tarataruk suba DZAR Equestrian Championship ki ngasi mapal kangjebung da sanakiba Junior Individual Tent Pegging Lands ki masanada Chingkhai Hunba Polo Club ki sanaroi L Chalambana ahanba position, Eastern Student Club ki sanaroi PH Prem Kumar na anisuba position takibaga loinana, Imphal Riding Club amadi Eastern Student Club ki sanaroi Raza amasung M Nauba anina ahum amadi marisuba position tabangamke. Chathariba Equestrian Championship asigi ngasi sanakiba Senior Women's Tent Pegging Landstar Thangmaiban Youth Polo Club ki sanaroi Victoria amadi Chingkhai Hunba Polo Club ki sanaroi Nilu Raskumari anina ahanba amadi anisuba position takibaga loinana. Championship asigi ahum amadi marisuba position na Chingkhai Hunba Polo Club ki sanaroi TH Tana amasung Imphal Riding Club ki sanaroi Debenti anina take. Chatharagliba Championship asigi ngasi So Jumping Women's ki masanada Chingkhai Hunba Polo Club ki sanaroi TH Tana amasung Imphal Riding Clubs ki sanaroi A Ramabati anina ahanba amadi ani suba position takibaga loinana Championship asigi ahum amadi mari suba position na Kripsa Naurem Thongi sanaroi Asa Lucky amasung KNMM Riding School ki sanaroi Jetholia TH na take. Manipur Equestrian Association na sinduna chathariba championship asida Manipur gi tongan ba polo club ko ni thoidagi nupa sanaroi chamaga taruk amadi nupi sanaroi kuntra sanaroi yauri. Hayang chatharakliba championship asigi loishin bagi thoram pangthoklagani. Yang Mapan Suba Sarcharajan Singh KCSI CBE Memorial Invitational Football Tournament ki makhataba match sing tha asigi 13 dagi sanaba hauragani hari. Chaliba chahi asigi January 19 dagi Khomenlampa Artificial Turf Ground da pangthokpa hokiba tournament asigi makhataba match tha asigi 13 dagi sanabaga loinana numit asida Sagolban United amadi Nako Nambul Mapal anina nungthilpung ama makhai Taba matamda sanaragani haina All Manipur Football Association asigi Assistant General Secretary gi Cherolamana khanghalakli. Hero I League ta Neroka FC Sangakfam gi Aroiba League match sayeng Kumanlampak Sports Complex ki main stadium da Real Kashmir ga lamba taunaragani. Ngasi Chingmerong da laiba Hotel Classic Grande gi Imperial Hall da match asigi mangoinana Pawi singa unabada Neroka FC Sangakfam Chief Coach Manuel Reta Mero Frail amadi Saikom Ronald Anina Saruk Yakibaga Loinana Real Kashmir gi oina head coach David Robertson amagi team asigi Youngland Saru oiriba goalkeeper Bilal Khan Anina Saruk Yaki. Hauzik chathariba Hero I Lake asida Neroka FC Sangakfamna away match tara amadi home match mapan yauna punna match tara mapan sanakibada point kun taruk fanglaga
leibaga loinana Real Kashmir na home amadi away match taranipan sanakrabagi tungda point kuntramari phanglaga leiri. Real Kashmir gi home da sanakiba match adda Neroka FC sangakfam na mai pakpa ngamkiba adugi Laman khumba oina hayengi match asida Real Kashmir na away team ama oina Neroka FC sangakfam maitiba pinanaba akanba mongda match ase sanagadawri. Home team ama oiriba Neroka FC sangakfam nasu match ase mai paknanaba ngamzabi thakta sananabagi warep lokhi. The most important is the last match. Like I say, also in the last match away, I want that they enjoy our players, especially because we play in Ifal with our people. So that is the most important, and try to win this match. Especially it's because the last match, everyone must show the power, the energy, and to give to our people again our best, all the best on the ground. Well, I think they've got a very experienced back line, I-League experience. Obviously the wide areas are good, they get some good balls in, and with Chencho there as well, it's made a big difference to them going forward, another option to go forward, a bit of pace and a little bit more experience. So a very experienced team, and we'll have to be at our best, particularly playing away from home, if we're going to get anything from the game. The most important. Arrive the bulletin as headlines among Namyam the Tamzari. Malim Sinbatung na pangtok na bagong nga si Manipur dasu International Women's Day gitaram pangtokre reservation yaudra basu nupi sing empower tawbang amgani haina Governor Dr. Nasma Heftulana Manipur nupi sing gipungning thogatkre. Numit humni chumna chathagadaba International Women's Film Festival 2019 nga sa Digi Palace compound leba Manipur State Film Development Society ge auditorium da hokre. Malayam da maming chalaba loktak pat tamaho sagi khal kai tharakpana pat adugi fibam sokchi lakpadagi yelhonga sing mutsi lakpada natana pat asida tangdana hingliba karang ithat ki khunja sing awaba mayok na rehari. Amasung analaying sang sing luna na thambagi changdam naba kaya kal 2018-19 gi makong mathang takraba singda manamathum yenthokre.